ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯕꯥꯏꯀꯤꯡ ꯚꯦꯜꯍꯥꯂꯥꯒꯤ एपिसोड 3 ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯃꯥꯡꯒꯤ एपिसोडꯁꯤꯡ ꯑꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ एपिसोडꯇꯒꯤ ꯈꯪꯈ꯭ꯔꯦ ꯂꯤꯐ इरेक्शनना मचनुपी फ्रेडिस इरेक्शनगꯤꯗꯃꯛ ꯈꯟꯗꯨꯅ ꯍꯦꯔꯜ ꯍꯣꯏꯒꯤ ꯌꯥꯊꯪꯗꯒꯤ ꯏꯪꯂꯦꯟꯗ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟꯐꯝ ꯑꯗꯨꯒꯤꯗꯃꯛ ꯌꯥꯎꯕ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯖहाज ꯃꯌꯥꯝꯁꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯊꯦꯡꯅꯕꯗꯒꯤ ꯒ꯭ꯔꯤꯟꯂꯦꯟड ꯃꯆꯥ ꯂꯤꯐ इरेक्शनना ꯊꯧꯈꯤꯕ ꯖहाज ꯑꯗꯨ ꯃꯥꯡꯈꯤꯕꯗꯒꯤ ꯅꯤꯡꯊꯧ ꯀꯅꯨꯠ ꯍꯣꯏꯅ ꯍꯦꯔꯜ ꯍꯣꯏꯗ ꯉꯥꯡꯈꯤ ꯑꯗꯨꯕꯨ ꯂꯤꯐ इरेक्शनना ꯂꯨꯆꯤꯡꯗꯨꯅ ꯊꯧꯈꯤꯕ ꯖहाज ꯑꯗꯨꯗꯤ ꯃꯌꯥꯝꯁꯤꯗꯒꯤ ꯍꯥꯟꯅ ꯃꯍꯥꯛꯅ ꯏꯪꯂꯦꯟ ꯌꯧꯕ ꯍꯥꯟꯗꯨꯅ ꯂꯩꯔꯝꯈ꯭ꯔꯕꯅꯤ ꯃꯁꯤ ꯎꯕꯗ ꯃꯌꯥꯝꯅ ꯁꯨꯡꯉꯛꯅꯗꯨꯅ एपिसोड ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯈꯥ एपिसोड 3 ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤꯗ ꯏꯪꯂꯦꯟꯒꯤ ꯀꯦꯟ ꯀꯧꯕ ꯖꯒꯥ ꯑꯃꯗꯒꯤ ꯍꯧꯔꯦ ꯃꯐꯝꯁꯤ ꯂꯟꯗꯟꯒꯤ ꯀꯣꯅꯨꯡ ꯇꯥꯕ ꯂꯝꯕꯤꯗ ꯂꯩꯕ ꯏꯪꯂꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯕ ꯖꯒꯥ ꯑꯃꯅꯤ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯍꯦꯔꯜ ꯍꯣꯏꯒꯤ ꯕꯥꯏꯀꯤꯡ ꯃꯌꯥꯝꯁꯤꯅ ꯌꯣꯝꯁꯟꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯥꯠꯄ ꯇꯨꯞꯄ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯍꯦꯔꯜꯁꯨ ꯍꯤꯡꯆꯥꯕꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯏ ꯅꯥꯏ ꯇꯩꯗꯨꯅ मियोई कया अमा हाली ग्रीनलैंड मचा लीफ इरेक्शन सु असिगुम्बा लानसि ममांगदा अमुक्ता यावरक्त्रबसु हंदक्ति मचनुपीगिदमक लानफमसिदा मियोई कया अमा हाली लीफ का लोइनदुना लाखिबा ग्रीनलैंड मचा सिंगसिसु बाइकिंग अमगुम लानफमसिदा थौना फना थेंगनरी हौजिक लीफ इरेक्शनगा लांगमिनखिबा ग्रीनलैंड मचा निपा अमदि मखुचि लानफमसिदा खरा सोकपदगी का अमदा चेंसनदुना थोंजिनदा लुमदुना असोकपा मखुचि फीमन पुनसिनबा कन होनजरी तांजासिदा इंग्लैंडगी लानमी अमुक चेंसलक्तुना मफमसिदा हानन लेरम उपू म हांगतोक्तुना छाना लुपा खरा पुदुना चेनखिके तौई मसिदा बाइकिंग अममुक चंगसलक्तुना इंग्लैंड की लानमी से हातोक्तुना उपू से हांगतोक्तुना माना ओइने येंखरे उपू सिदा हुजिक पैसा मयाम अमसु यावदुना लेरमली तांजासिदा इंग्लैंड की लानमी अनी मुक चंगसलक्तुना मंगोंदे अटैक तौगे तौबदा ngасai ग्रीनलैंड मचा लीफ का लाकमी नखिबा मखुत सोकपनि पासिना इंग्लैंड की लानमी अनी सि हातोखरे मसिदगी मखोय अनी सु खंगनबा हाबदु ओइरी हौजिक हेरल होगी बाइकिंग सिंगसिना इमुंगदा चंगचंगदुना लेरम मीसिंग लोइना थिगलकपा हौखरे हौजिक मखोय खरना का अमदा चंगुबदा क्रिश्चियन पास्टर अमना क्रॉस अमा पाइदुना नखोय अइगी नाकता चंगसलकनु मफमसी असेंगबा ईश्वरगी मफमनी असेंगबा ईश्वर हाइबसिदी अमखक्तनी मदुसु अखोयगी प्रभु जिसुनी हादुन लाउदुन लेरी पास्टर सिगी मवोंगसिदा अरिबा बाइकिंग अमना हातपा ngamna लेरिङै तुंगलोमदगी क्रिश्चियन बाइकिंग अमना ता लंगसलक्तुना पास्टर असे हातोखरे अदुगा अरिबा बाइकिंग सिदा किगल्ली हादुना करेमनदुना थममली सोमदना ओलाफ हेरल्सनगा महाकी खोंबुरोय अमगा का अमदा चेंसलकपदा मियोय अमता लेरमदे मसिदा ओलाफना का सिदा चिंगनबा खरा लेबदगी मखा थंगबा फ्लोर सिदा मखोंगना थिन थिनदुना येंगकली हौजि का सिदा मखोन थोकपा मफम अमा लेरमबदगी फ्लोर सि सिंजंगना फकाइदुना येंगलुबदा मफम सिगी लुचिंगबी नुपी सिगा नुपी अनीमगा लैनुंगी अरोनबा कोम सिदा लोटुना लेरमली सोमदना डेनमार्क की निंगथौ कनुट होय हेरल होयसि लान लोइसनबगी मखोयना माय पाकपगी का अमदा अवा पोथादुना लेरी तांजा सिदा ओलाफ हेरल्सनना ngasai mana thengnakiba mafamsigi luchingbi nupi si pudun lagle olafna mayamsida mayamsu nupi siga sak khangnabiyu amadi wahang pang tawbiyu aina hojik puriba nupi si ken hariba jaga asigi rani ni nupi nangsu mayamsida asengbadu loina hayu hairi nupi sina masasi pa pakhatna nakhoina london da attack tawba laklibsi soirabani nakhoina pamliba mafamsigi ningthau ethelredi hanana sikrabani hairi heralna nupi sina hairibasi oidabani aranbani hairi olafna महानदी करीगी ओइदब ngangadoribunu hairi heralna magi sai koida apangba siribani makhogi ningthau ethelred pu kannabagidam heralna nupi sigi manakta changsanduna adudi hayu nupi nakhogi ningthau ethelred karum kana sikibanu haidun hankalakli nupi sina mahakti numit 10 gi mamangda sikrabani mahaki machanapa egmunna ningthaugi singasana du painabagidam sem saribani hairakli heral suwa makha taramdana sauna hogatkre hojik nupi sigi manakta kanut amuk changsalakuna kanuna nupi si चौकरी मदा यानताना फमलगा वहांग पाहंग खरा चथरी कनुना नंगिना पुरोयबदी कायदा लैख्रे हादुन हंगली नुपीसिना अगी पुरोयबा मफम सिदगी जमींदार सिंग अमदी फमनाइबसिंग पुदुना लंदन दा चतखरे एकमुन उन्ननबगी दमक चतखिबनी हाइरी कनुना अदुगा नंगबुना मफम सिदा लंगथोक्तुना थंबिरमलिबनीने कयादा थौना फरगबना पुरोयबनो हाइरी ओलाफना मु कनुता पाव से खोगिदि अमरोमदा याम लाइबक फबगी वानी निंगथौ एथेलेट की मचानोपा राजकुमार एकमुन महाक्ति अंगांग ओइरिबनी अदुना लंदन की अमदी इंग्लैंड की फमनाइबसिंगना मंगोंदा का हेना सपोर्ट तौरोय अखोइना हंतकी लानफमसि माय पाकबा सोइदरे हाइरी वाफमसिदा हेरल्दि साउदुना अइदि मफमसिदा लंदन बु खुदुम चन्नबगिदम लाकपा नते निंगथौ एथेलरेट की मंगक तु कक्लगा मरानगी मतुंग इना दंदी पीनबगिदम लाकपनि हाइरी निंगथौ कनौना अमुक हेरलना साउरिबसि थेमजंदुना हेरल निंगथौ एथेलरेट की मकोक फंगद्रबसु मचानोपा एकमुनगी मकोक्तुदि अइना नंगोंदा सोइदना पीनबा तौगनी हाइरी मसिरगी सिनसि लंदन लोमदा मुक लाखरे हौजिक निंगथौ एथेलेट की असिबा हक्चांग सिगी मनाक्ता मचानोपा एकमुनना फमदुना लाई खोरमदुना लैरी अदुगा मपाना पाइरम थांग असि पाइखत्तुना मफम सिगी निंगथौ महांगना ओइरगनी हाइना हराउजरी
ꯁꯦꯅꯥꯄꯇꯤ ꯒꯣꯗꯋꯤꯟꯁꯨ ꯑꯦꯒꯃꯨꯟꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯔꯥꯅꯤ ꯏꯃꯥ ꯆꯪꯂꯛꯇꯨꯅ ꯒꯣꯗꯋꯤꯟꯗ "ꯑꯗꯣꯝꯕꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯒꯣꯗꯋꯤꯟ, ꯅꯪꯒꯤ ꯃꯇꯦꯡꯗꯒꯤ ꯃꯥꯔꯁꯤꯌꯥꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯒꯅꯤ" ꯍꯥꯏꯔꯤ꯫ ꯒꯣꯗꯋꯤꯟꯅ "ꯑꯩꯅꯗꯤ ꯆꯠꯂꯨꯕ ꯊꯕꯛ ꯑꯁꯤꯗ ꯀꯔꯤꯝꯇ ꯇꯧꯈꯤꯕ ꯂꯩꯇꯦ, ꯈꯨꯗꯤꯡꯃꯛ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯃꯨꯟꯅ ꯂꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ" ꯍꯥꯏꯔꯤ꯫ ꯋꯥꯐꯝꯁꯤꯗ ꯔꯥꯅꯤ ꯏꯃꯥꯁꯨ ꯉꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯦꯒꯃꯨꯟꯗ "ꯅꯪꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯂꯨꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯅꯪꯒꯤ ꯕꯕꯥꯅꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯍꯔꯥꯎꯕ ꯐꯥꯎꯔꯝꯒꯅꯤ꯫ ꯃꯥꯔꯁꯤꯌꯥꯒꯤ ꯁ꯭ꯇ꯭ꯔꯣꯌꯥꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯅ ꯃꯈꯥꯔꯣꯝ ꯊꯪꯕ ꯁꯔꯨꯛꯁꯤꯗ ꯊꯥꯒꯅꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯚꯥꯏꯀꯤꯡꯁꯤꯡꯁꯤꯒꯤ ꯇꯨꯡꯂꯣꯝꯗ ꯂꯩꯍꯟꯗꯨꯅ ꯚꯥꯏꯀꯤꯡꯁꯤꯡꯅ ꯂꯥꯟ ꯆꯪꯉꯛꯀꯗꯕ ꯄ꯭ꯂꯥꯟ ꯇꯧꯔꯤꯕ ꯃꯐꯝ ꯄꯥꯊꯤ ꯈꯣꯝꯊꯤꯒꯤ ꯖꯒꯥ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯃꯅꯤꯡ ꯃꯃꯥꯡ ꯆꯞꯇꯨꯅ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯦꯒꯃꯨꯟꯅ "ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤꯗ ꯑꯩꯒꯤ ꯏꯊꯧꯗꯤ ꯀꯔꯤꯅꯣ? ꯂꯥꯟꯁꯤ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯏꯃꯨꯡꯁꯤꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯒꯗꯣꯔꯤꯕꯔꯥ?" ꯔꯥꯅꯤ ꯏꯃꯥꯅ "ꯃꯗꯨꯁꯨ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯐꯝꯗꯨꯅ ꯂꯩꯕ ꯇꯥꯕꯅꯤ꯫ ꯑꯦꯒꯃꯨꯟ, ꯅꯪ ꯃꯐꯝꯁꯤꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯃꯅꯤ꯫ ꯂꯥꯟꯐꯝꯁꯤꯗ ꯅꯪ ꯑꯃ ꯃꯥꯡꯖꯈꯤꯕ ꯍꯥꯏꯕꯁꯤ ꯂꯝꯗꯝꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯡꯒꯗꯣꯔꯤꯕꯅꯤ꯫ ꯃꯥꯔꯁꯤꯌꯥꯒꯤ ꯁ꯭ꯇ꯭ꯔꯣꯌꯥꯅꯥꯅ ꯂꯥꯛꯂꯤꯕ ꯚꯥꯏꯀꯤꯡꯁꯤꯡꯁꯤ ꯍꯥꯟꯅ ꯊꯦꯡꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯍꯥꯟꯅꯅ ꯁꯣꯟꯊꯍꯟꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯃꯗꯨꯗ ꯚꯥꯏꯀꯤꯡꯁꯤꯡꯁꯤꯅ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯁꯔꯦꯟꯗꯔ ꯇꯧꯒꯗꯣꯔꯤꯕꯁꯤ ꯅꯪꯉꯣꯟꯗꯅꯤ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨ ꯅꯪ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯌꯨ" ꯍꯥꯏꯔꯤ꯫ ꯑꯦꯒꯃꯨꯟꯅ "ꯃꯗꯨ ꯌꯥꯔꯣꯏ꯫ ꯃꯐꯝꯁꯤꯗ ꯃꯥꯔꯁꯤꯌꯥꯒꯤ ꯁ꯭ꯇ꯭ꯔꯣꯌꯥꯅꯥ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯁꯨ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯂꯥꯟꯐꯝꯗ ꯆꯠꯅꯕ ꯇꯧꯒꯅꯤ꯫ ꯒꯣꯗꯋꯤꯟꯅ ꯃꯔꯛ ꯊꯠꯂꯛꯇꯨꯅ "ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯃꯨꯟ, ꯅꯪ ꯍꯧꯖꯤꯛ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗ꯭ꯔꯤꯕꯅꯤ, ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯈꯤꯔꯣꯏ" ꯍꯥꯏꯔꯤ꯫ ꯑꯦꯒꯃꯨꯟꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯋꯥꯁꯛ ꯂꯧꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯇꯧꯒꯗꯣꯔꯤꯕꯅꯣ? ꯊꯧꯔꯝ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯇꯧꯕꯅ ꯐꯒꯅꯤ" ꯍꯥꯏꯔꯤ꯫ ꯏꯃꯥꯅ "ꯅꯪꯅ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯍꯥꯏꯕꯁꯤꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯃ ꯑꯣꯏꯔꯛꯀꯗꯣꯔꯤꯕꯅꯤ" ꯍꯥꯏꯔꯤ꯫ ꯑꯦꯒꯃꯨꯟꯅ "ꯀꯔꯝꯕ ꯈꯨꯗꯣꯡꯊꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯔꯥꯅꯤ ꯏꯃꯥꯅ "ꯅꯪꯅ ꯃꯐꯝꯁꯤꯒꯤ ꯍꯦꯛ ꯅꯤꯡꯊꯧ ꯑꯣꯏꯈ꯭ꯔꯕꯗꯤ ꯏꯪꯂꯦꯟ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯥꯏꯕꯛꯀ ꯅꯪꯒꯤ ꯂꯥꯏꯕꯛꯀ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯟꯐꯝꯁꯤꯗ ꯅꯪꯅ ꯃꯥꯏꯊꯤꯗꯨꯅ ꯇꯨꯈ꯭ꯔꯕꯗꯤ ꯏꯪꯂꯦꯟ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯇꯨꯔꯕꯅꯤ ꯈꯪꯉꯨ꯫ ꯃꯁꯤꯃꯛꯅꯅꯤ ꯑꯩꯅ ꯃꯥꯔꯁꯤꯌꯥꯒꯤ ꯁ꯭ꯇ꯭ꯔꯣꯌꯥꯅꯥꯗ ꯍꯥꯟꯅ ꯂꯥꯟꯐꯝꯁꯤ ꯊꯦꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯁꯤ" ꯍꯥꯏꯔꯤ꯫ ꯑꯦꯒꯃꯨꯟꯅ "ꯀꯔꯤꯒꯨꯝꯕ ꯁ꯭ꯇ꯭ꯔꯣꯌꯥꯅꯥꯅ ꯊꯦꯡꯅꯒꯗꯧꯔꯤꯕ ꯂꯥꯟꯐꯝꯁꯤꯗ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯂꯥꯟꯐꯝꯁꯤꯗ ꯃꯍꯥꯛꯅ ꯊꯧꯅꯥ ꯐꯅ ꯚꯥꯏꯀꯤꯡꯁꯤꯡ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈ꯭ꯔꯕꯗꯤ ꯃꯐꯝꯁꯤꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯃꯗꯤ ꯖꯃꯤꯟꯗꯥꯔꯁꯤꯡ ꯃꯉꯣꯟꯗ ꯂꯣꯏꯅ ꯁꯄꯣꯔꯠ ꯇꯧꯈ꯭ꯔꯒꯅꯤ꯫ ꯁ꯭ꯇ꯭ꯔꯣꯌꯥꯅꯥꯅ ꯄꯥꯝꯂꯤꯕ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯍꯦꯟꯒꯠꯈ꯭ꯔꯒꯅꯤ" ꯍꯥꯏꯔꯤ꯫ ꯔꯥꯅꯤ ꯏꯃꯥꯅ "ꯃꯗꯨꯅ ꯑꯩꯅ ꯊꯦꯡꯅꯒꯗꯕ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯁꯤꯒꯤ ꯂꯥꯟꯅꯤ" ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯒꯃꯨꯟꯁꯨ ꯃꯐꯝꯁꯤꯗꯒꯤ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯍꯦꯔꯜ ꯍꯣꯏꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯕ ꯀꯦꯟ ꯀꯧꯕ ꯁꯤꯇꯤꯁꯤꯗ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯚꯥꯏꯀꯤꯡꯁ ꯃꯌꯥꯝꯁꯤ ꯆꯥꯕꯤ ꯊꯛꯄꯤ ꯇꯧꯗꯨꯅ ꯂꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯗ ꯒ꯭ꯔꯤꯟꯂꯦꯟ ꯃꯆꯥꯁꯤꯡ ꯑꯣꯏꯔꯤꯕ ꯂꯤꯐ ꯏꯔꯦꯛꯁꯟꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯃꯈꯣꯏꯁꯨ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯚꯥꯏꯀꯤꯡꯁ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯍꯦꯔꯜꯁꯨ ꯃꯄꯥꯟꯁꯤꯗ ꯏꯪꯂꯦꯟꯒꯤ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯇꯥ ꯑꯃ ꯄꯥꯏꯗꯨꯅ ꯊꯤꯟꯖꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯤ꯫ ꯂꯤꯐ ꯏꯔꯦꯛꯁꯟꯁꯨ ꯍꯦꯔꯜꯅ ꯇꯧꯔꯤꯕꯁꯦ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯤ꯫ ꯍꯦꯔꯜꯅ "ꯂꯤꯐꯇ ꯃꯤꯁꯤꯡꯁꯤ ꯍꯥꯠꯅ ꯑꯗꯨꯃꯛ ꯂꯥꯟꯐꯝꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯖꯔꯕꯁꯨ ꯅꯪ ꯐꯖꯅ ꯑꯗꯨꯃꯛ ꯊꯦꯡꯅꯔꯛꯏ꯫ ꯁꯨꯝꯕꯁꯤ ꯈꯔ ꯁꯨꯝ ꯌꯥꯎꯔꯒ ꯅꯁꯥꯗꯁꯨ ꯍꯩꯅꯕ ꯄꯣꯛꯂꯛꯈꯤꯒꯅꯤ" ꯍꯥꯏꯔꯤ꯫ ꯂꯤꯐꯅ "ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ ꯑꯩꯒꯤ ꯕꯕꯥꯅ ꯌꯥꯝ ꯂꯥꯏꯅ ꯃꯤꯁꯤꯡꯁꯤ ꯍꯥꯠꯂꯝꯕꯒꯤ ꯃꯔꯝꯁꯤ꯫ ꯕꯕꯥꯁꯨ ꯃꯁꯤꯒꯨꯝꯕ ꯂꯥꯟꯁꯤ ꯁꯨꯝ ꯌꯥꯎꯔꯛꯄꯗꯒꯤ ꯃꯁꯥꯗ ꯃꯤ ꯍꯥꯠꯄꯒꯤ ꯍꯩꯅꯕꯤꯁꯤ ꯂꯩꯔꯛꯈꯤꯕꯖꯥꯠꯅꯤ꯫ ꯑꯩꯅ ꯇꯥꯕꯗ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯁꯤ ꯌꯥꯝꯅ ꯉꯥꯛꯄꯤ ꯍꯥꯏꯕ ꯃꯤꯅꯤ ꯍꯥꯏꯅ ꯇꯥꯏ꯫ ꯅꯪꯁꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯉꯁꯤ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯅ ꯀꯔꯝꯕ ꯊꯧꯑꯣꯡꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯔꯜꯁꯨ ꯃꯤꯁꯤꯡꯁꯤ ꯑꯗꯨꯃꯛ ꯍꯥꯠꯇꯨꯅ "ꯆꯨꯝꯃꯤ, ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯗꯤ ꯉꯥꯛꯄꯤ ꯍꯩꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯥꯟꯅ ꯚꯥꯏꯀꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯤꯗ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯂꯤꯐꯅ "ꯃꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒ ꯚꯥꯏꯀꯤꯡꯁꯤꯒ ꯈꯦꯠꯅꯔꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯅꯪꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯅꯗꯤ ꯑꯩꯗꯤ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ" ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ "ꯑꯅꯤꯁꯤꯗ ꯈꯦꯠꯅꯕ ꯂꯩ꯫ ꯑꯩ ꯏꯁꯥꯃꯛ ꯚꯥꯏꯀꯤꯡꯅꯤ, ꯑꯩꯒꯤ ꯄꯥꯟꯗꯝꯅ ꯂꯃꯟ ꯈꯨꯝꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯆꯠꯂꯤꯕ ꯙꯔꯃ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯅ ꯋꯥꯐꯝ ꯑꯍꯨꯝꯈꯛ ꯀꯥꯎꯊꯣꯛꯀꯅꯨ" ꯍꯥꯏꯔꯤ꯫ ꯃꯗꯨꯗꯤ ꯉꯥꯛꯄꯤꯕ, ꯊꯧꯖꯥꯟ ꯍꯩꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯅ ꯍꯦꯔꯜꯁꯨ ꯃꯤꯁꯤꯡꯁꯤ ꯑꯗꯨꯃꯛ ꯍꯥꯠꯂꯤ꯫ "ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯗꯨꯒ ꯄꯨꯟꯗꯅꯕꯒꯤꯗꯃꯛ ꯉꯥꯛꯄꯤꯔꯤꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯑꯩꯅ ꯂꯥꯟꯕꯤꯔꯤꯕꯁꯤꯅ ꯃꯈꯣꯏꯗ ꯊꯧꯖꯥꯟꯕꯤꯔꯤꯕꯅꯤ"꯫ ꯋꯥꯐꯝꯁꯤ ꯍꯥꯏꯗꯨꯅ ꯍꯦꯔꯜꯅ ꯃꯤꯁꯤꯡꯁꯤ ꯑꯗꯨꯃꯛ ꯍꯥꯠꯂꯤ꯫ ꯂꯤꯐꯅ "ꯃꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯔꯜꯅ "ꯑꯩꯗꯤ ꯑꯩꯒꯤ ꯏꯊꯧꯁꯤꯗ ꯅꯨꯡꯁꯤꯖꯕꯅꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯕꯨ ꯃꯁꯤꯅꯤ" ꯍꯥꯏꯔꯤ꯫ ꯂꯤꯐꯅ "ꯑꯩꯗꯤ ꯑꯩꯒꯤ ꯕꯕꯥꯗꯧꯅ ꯃꯤ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕ ꯅꯠꯇꯦ" ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯂꯟꯗꯟꯒꯤ ꯀꯣꯅꯨꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯃꯨꯟꯁꯤ ꯁꯦꯅꯥꯄꯇꯤ ꯒꯣꯗꯋꯤꯟꯅ ꯁꯤꯟꯗꯨꯅ ꯂꯥꯟꯃꯤ ꯈꯔꯒ ꯈꯨꯠꯂꯥꯏ ꯇꯝꯕꯤꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯒꯃꯨꯟꯁꯨ ꯍꯧꯖꯤꯛ ꯇ꯭ꯔꯦꯅꯤꯡꯁꯤꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯏꯃꯥꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯒꯦ ꯍꯥꯏꯕꯁꯤ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤ ꯌꯥꯝ ꯁꯥꯎꯅ ꯃꯉꯣꯟꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯃꯥꯏꯊꯤꯕ ꯄꯤꯕ ꯂꯣꯏ ꯉꯝꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯃꯨꯟꯁꯨ ꯃꯁꯥꯗ ꯌꯥꯝ ꯆꯥꯎꯊꯣꯛꯆꯕ ꯐꯤꯜ ꯑꯃ ꯐꯥꯎꯗꯨꯅ "ꯑꯩ ꯍꯧꯖꯤꯛ ꯔꯦꯗꯤꯗ ꯂꯩꯔꯕꯅꯤ, ꯂꯥꯛꯂꯤꯕ ꯚꯥꯏꯀꯤꯡꯁꯤꯡꯗꯨ ꯀꯧꯔꯛꯎ, ꯑꯩꯒ ꯊꯦꯡꯅꯔꯒꯦ" ꯍꯥꯏꯗꯨꯅ ꯌꯥꯝ ꯍꯔꯥꯎꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯒꯣꯗꯋꯤꯟꯅ "ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯔꯥꯖꯀꯨꯃꯥꯔ, ꯇꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯤ꯫ ꯑꯗꯣꯝꯒꯤ ꯕꯕꯥ ꯑꯦꯊꯦꯜꯔꯦꯗꯁꯨ
ꯃꯃꯥꯡꯗ ꯃꯥꯏꯊꯤꯕ ꯀꯌꯥ ꯅꯪꯗꯨꯅ ꯃꯥꯏꯊꯤꯕꯗꯨꯗꯒꯤ ꯀꯌꯥꯔꯛ ꯍꯟꯅ ꯇꯝꯖꯈ꯭ꯔꯕꯅꯤ ꯑꯦꯒꯃꯨꯟꯅ꯫ ꯒꯣꯗꯋꯤꯟ: ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯇꯝꯈꯤꯒꯅꯤ, ꯃꯄꯨꯡ ꯐꯥꯅ ꯍꯩꯅꯕꯒꯤꯗꯃꯛ ꯑꯗꯨꯃꯛ ꯇꯝꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯕꯕꯥꯗꯧꯅ ꯃꯥꯏꯊꯤꯕꯗꯒꯤ ꯇꯝꯕꯗꯤ ꯄꯥꯝꯗꯦ, ꯃꯥꯏ ꯄꯥꯛꯄꯗꯒꯤ ꯇꯝꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ꯫ ꯑꯦꯒꯃꯨꯟꯅ ꯋꯥꯐꯝꯁꯦ ꯍꯥꯏꯔꯝꯗꯨꯅ ꯂꯥꯟꯃꯤ ꯈꯔ ꯀꯧꯁꯤꯟꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯑꯃꯨꯛ ꯇꯧꯅꯕ ꯃꯈꯥ ꯇꯥꯅ ꯀꯧꯁꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯁꯦꯅꯥꯄꯇꯤ ꯒꯣꯗꯋꯤꯟꯅ ꯈꯥꯝꯗꯨꯅ ꯃꯁꯥ ꯑꯣꯏꯅ ꯑꯦꯒꯃꯨꯟꯕꯨ ꯇꯝꯕꯤꯅꯕꯒꯤꯗꯃꯛ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤ, ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ꯫ ꯑꯦꯒꯃꯨꯟꯅ ꯊꯋꯥꯏ ꯁꯥꯗꯅ ꯅꯪꯅ ꯃꯌꯥꯝꯁꯤ ꯃꯐꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯤꯕꯁꯤ ꯑꯩꯉꯣꯟꯗꯒꯤ ꯃꯥꯏꯊꯤꯕ ꯅꯪꯗꯨꯅ ꯏꯀꯥꯏꯕ ꯅꯪꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯗ ꯒꯣꯗꯋꯤꯟꯗꯤ ꯋꯥ ꯑꯃꯇ ꯉꯥꯡꯉꯝꯗꯕꯤ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯃꯨꯟꯗ ꯈꯨꯠꯂꯥꯏ ꯊꯥꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯂꯦꯞꯇꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯤꯅ ꯄꯪꯌꯥꯟꯗ ꯌꯥꯟꯁꯟꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯑꯦꯒꯃꯨꯟꯁꯨ ꯍꯧꯖꯤꯛ ꯉꯥꯛꯄꯝ ꯈꯪꯗꯕꯗꯒꯤ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯗꯨꯅ ꯌꯥꯝ ꯄꯥꯈꯠꯅ ꯃꯁꯥꯁꯤ ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯍꯧꯖꯤꯛ ꯇ꯭ꯔꯦꯅꯤꯡꯁꯤꯗ ꯑꯦꯒꯃꯨꯟꯁꯤ ꯒꯣꯗꯋꯤꯟꯅ ꯂꯩꯔꯝꯕ ꯄꯣꯠ ꯆꯩꯅ ꯊꯣꯝꯖꯤꯟꯗꯨꯅ ꯌꯥꯝ ꯊꯤꯅ ꯐꯨꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯃꯨꯟꯁꯨ ꯀꯞꯂꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯒꯣꯗꯋꯤꯟꯅ ꯑꯇꯩ ꯂꯥꯟꯃꯤꯁꯤꯡꯁꯤꯅꯗꯤ ꯅꯪꯕꯨ ꯁꯣꯛꯀꯅꯤ ꯄꯟꯒꯅꯤ ꯍꯥꯏꯗꯨꯅ ꯕ꯭ꯔꯦꯛ ꯐꯥꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯑꯩꯉꯣꯟꯗ ꯄꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯗꯨꯒꯤ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯃꯨꯟꯁꯨ ꯒꯣꯗꯋꯤꯟꯅ ꯍꯟꯖꯟ ꯍꯟꯖꯟ ꯐꯨꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯒꯣꯗꯋꯤꯟꯅ ꯃꯊꯕꯥꯛꯇ ꯊꯥꯡꯁꯤ ꯅꯝꯗꯨꯅ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯚꯥꯏꯀꯤꯡꯁꯤꯡ ꯑꯗꯨ ꯅꯪ ꯎꯕꯗ ꯀꯤꯔꯒꯅꯤ ꯁꯤꯅꯤꯅꯦ ꯍꯥ? ꯑꯩꯗꯤ ꯅꯪꯒꯤ ꯌꯦꯛꯅꯕ ꯅꯠꯇꯦ, ꯑꯩꯅ ꯅꯉꯣꯟꯗ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯤ ꯅꯉꯣꯟꯗ ꯂꯩꯔꯤꯕ ꯅꯥꯄꯟ ꯑꯗꯨꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯒꯃꯨꯟꯅ ꯀꯞꯂꯤ ꯅꯪꯁꯨ ꯅꯥꯄꯟ ꯑꯣꯏꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯤꯕꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯥꯄꯟ ꯆꯥꯎꯔꯤꯕꯗꯤ ꯅꯪꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯉꯛꯂꯤ꯫ ꯒꯣꯗꯋꯤꯟꯅ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯤ, ꯑꯗꯨꯒ ꯅꯪꯅ ꯅꯪꯒꯤ ꯅꯄꯥꯒꯨꯝꯅ ꯃꯥꯏ ꯄꯥꯛꯄ ꯄꯥꯝꯂꯕꯗꯤ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯅꯥꯄꯟ ꯑꯗꯨꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯖꯒꯗꯕꯅꯤ꯫ ꯑꯦꯒꯃꯨꯟꯅ ꯏꯕꯥꯅꯤꯅ ꯃꯥꯔꯁꯤꯌꯥꯗ ꯆꯠꯈꯤꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯈꯤꯕꯅꯤ, ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯊꯃꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨ ꯇꯥꯎ ꯍꯥꯏꯗꯨꯅ, ꯃꯗꯨꯃꯛꯅ ꯑꯩꯅꯁꯨ ꯃꯥꯔꯁꯤꯌꯥꯒꯤ ꯁ꯭ꯇꯣꯏꯅꯥꯗ ꯊꯧꯅꯥ ꯂꯩꯅ ꯋꯥ ꯉꯥꯡꯕ ꯉꯝꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯍꯥꯏꯔꯤ, ꯂꯥꯛꯀꯗꯧꯔꯤꯕ ꯂꯥꯟꯐꯝꯁꯤꯒꯤꯗꯃꯛ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯋꯥꯁꯛ ꯂꯧꯗꯨꯅ ꯊꯧꯅꯥ ꯐꯅ ꯊꯦꯡꯅꯧ ꯍꯥꯏꯗꯨꯅ꯫ ꯒꯣꯗꯋꯤꯟꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯚꯥꯏꯀꯤꯡꯁꯤꯡ ꯂꯥꯛꯂꯤꯕꯁꯤ ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯂꯤꯕꯅꯤ, ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯅꯪꯒꯤ ꯕꯕꯥꯒꯤ ꯀꯣꯛꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯕꯕꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯚꯥꯏꯀꯤꯡꯁꯤꯡꯅ ꯄꯥꯝꯂꯤꯕ ꯅꯪꯒꯤ ꯕꯕꯥꯒꯤ ꯀꯣꯛ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯅꯉꯛ ꯑꯣꯏꯅ ꯀꯛꯇꯨꯅ ꯄꯨꯈꯤꯒꯅꯤ꯫ ꯃꯁꯤꯃꯛ ꯂꯩꯕꯅ ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯁꯤ ꯌꯩꯊꯣꯛꯇꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯁ꯭ꯋꯤꯗꯦꯟꯗ ꯂꯩꯔꯤꯕ ꯎꯞꯁꯥꯂꯥ ꯍꯥꯏꯔꯤꯕ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯑꯁꯦꯡꯕ ꯂꯥꯏꯐꯝꯁꯤꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁꯀ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯈꯔꯒ ꯎꯞꯁꯥꯂꯥ ꯇꯥꯕ ꯂꯝꯕꯤꯁꯤꯗ ꯇꯞꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯇꯨꯔꯦꯟ ꯃꯆꯥ ꯑꯃꯒꯤ ꯈꯣꯡꯕꯥꯟꯗ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯚꯥꯏꯀꯤꯡ ꯑꯃ ꯂꯥꯛꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯗ ꯐ꯭ꯔꯦꯗꯤꯁ ꯍꯣꯏꯁꯨ ꯂꯩꯊꯣꯛꯇꯨꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯖꯔꯤ꯫ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯐ꯭ꯔꯦꯗꯤꯁ ꯍꯣꯏꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯚꯥꯏꯀꯤꯡ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯊꯥꯡ ꯁꯠꯇꯣꯛꯇꯨꯅ ꯐ꯭ꯔꯦꯗꯤꯁꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒ ꯆꯦꯟꯁꯟꯗꯨꯅ ꯐꯥꯏꯠ ꯇꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯤꯄꯥꯁꯤꯕꯨ ꯂꯥꯛꯁꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯅꯤꯄꯥ ꯑꯁꯤꯅ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯐ꯭ꯔꯦꯗꯤꯁꯀꯤ ꯀꯥꯡꯕꯨꯁꯤ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯃꯍꯥꯛꯀꯤ ꯊꯥꯡ ꯁꯣꯔꯤꯁꯤꯅ ꯅꯤꯄꯥ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯅꯤꯄꯥ ꯑꯁꯤꯗꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯕꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯊꯪ ꯑꯗꯨꯃꯛ ꯐꯨꯊꯔꯛꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯀꯤ ꯃꯃꯥꯟꯅꯕꯤ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯔꯦꯡꯖꯨꯝꯗ ꯊꯥꯡ ꯁꯣꯔꯤꯅ ꯊꯤꯟꯖꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯁꯨ ꯍꯟꯕ ꯂꯩꯇꯅ ꯅꯨꯄꯤꯁꯤ ꯑꯃꯨꯛ ꯐꯨꯊꯔꯛꯂꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯃꯉꯣꯟꯗ ꯊꯤꯜꯂꯤꯕ ꯊꯥꯡ ꯁꯣꯔꯤꯁꯤ ꯁꯠꯇꯣꯛꯇꯨꯅ ꯅꯨꯄꯤꯁꯤꯗ ꯑꯃꯨꯛ ꯊꯤꯟꯖꯟꯈ꯭ꯔꯦ꯫ ꯊꯥꯡꯅ ꯃꯕꯨꯛꯇ ꯊꯤꯟꯖꯟꯕꯤꯈ꯭ꯔꯕ ꯅꯨꯄꯤꯁꯤꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯆꯦꯟꯁꯜꯂꯛꯇꯨꯅ ꯅꯤꯄꯥ ꯑꯁꯤꯒ ꯀꯟꯅ ꯐꯨꯅꯔꯤ꯫ ꯍꯧꯖꯤꯛ ꯈ꯭ꯔꯤꯁꯇꯤꯌꯟ ꯚꯥꯏꯀꯤꯡꯁꯤꯅ ꯐ꯭ꯔꯦꯗꯤꯁ ꯍꯣꯏꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯅꯤꯄꯥ ꯑꯁꯤ ꯃꯈꯧꯔꯤ ꯃꯦꯠꯅꯕꯗꯒꯤ ꯁꯤꯒꯗꯧꯔꯤ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯍꯧꯖꯤꯛ ꯃꯈꯨꯗꯥꯡꯗ ꯁꯤꯕ ꯊꯧꯔꯤ ꯑꯃ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯇꯨꯅ ꯇꯝꯊꯤꯔꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯚꯥꯏꯀꯤꯡ ꯑꯁꯤꯒꯤ ꯃꯉꯛꯁꯝꯗ ꯂꯧꯁꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯅꯤꯄꯥ ꯑꯁꯤꯅ ꯃꯈꯧꯔꯤ ꯃꯦꯠꯈ꯭ꯔꯕ ꯅꯤꯄꯥ ꯑꯁꯤꯗꯤ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗꯅ ꯑꯗꯨꯃꯛ ꯃꯦꯠꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯅꯤꯄꯥ ꯑꯁꯤ ꯊꯧꯔꯤꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯂꯣꯡꯅ ꯆꯤꯡꯊꯗꯨꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯈꯧꯔꯤꯁꯤ ꯂꯥꯛꯁꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯈ꯭ꯔꯤꯁꯇꯤꯌꯟ ꯚꯥꯏꯀꯤꯡꯁꯤꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯐ꯭ꯔꯦꯗꯤꯁꯀ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏꯈꯩꯗꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯂꯦ꯫ ꯍꯤꯡꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯐ꯭ꯔꯦꯗꯤꯁꯀ ꯉꯁꯥꯏ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯟꯖꯟꯕꯤꯈ꯭ꯔꯕ ꯅꯨꯄꯤꯁꯤꯒꯗꯤ ꯍꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁꯅꯁꯨ ꯀꯣꯡꯂꯩ ꯊꯨꯅ ꯁꯣꯛꯂꯕ ꯅꯨꯄꯤꯁꯤ ꯃꯐꯝꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯝꯊꯤꯔꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯚꯥꯏꯀꯤꯡ ꯑꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯁꯨ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟꯒꯤ ꯂꯟꯗꯟ ꯁꯤꯇꯤꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯁꯤꯇꯤꯁꯤꯗ ꯍꯦꯔꯜ ꯍꯣꯏꯅ ꯂꯣꯏꯁꯟꯈ꯭ꯔꯕ ꯀꯦꯟ ꯀꯧꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯂꯨꯆꯤꯡꯕ ꯅꯤꯄꯥ ꯑꯁꯤ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯔꯥꯅꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯕ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯃꯈꯣꯏ ꯈꯔ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯅꯤꯄꯥ ꯑꯁꯤꯅ ꯃꯈꯣꯏꯅ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯃꯇꯝ ꯈꯛꯇꯗ ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯖꯍꯥꯖ ꯃꯁꯤꯡ ꯑꯁꯤ 100ꯃꯨꯛꯇꯤ ꯍꯦꯟꯕ ꯌꯥꯏ꯫ ꯃꯈꯣꯏꯒ ꯆꯞ ꯆꯥꯅ ꯂꯥꯟꯊꯦꯡꯅꯖꯦ ꯍꯥꯏꯔꯕꯗꯤ ꯃꯥꯔꯁꯤꯌꯥ ꯌꯥꯎꯗꯅꯗꯤ ꯉꯝꯃꯣꯏ꯫ ꯅꯤꯄꯥ ꯑꯃꯅ ꯃꯥꯔꯁꯤꯌꯥꯒꯤ ꯁ꯭ꯇꯣꯏꯅꯥꯗꯤ ꯍꯟꯗꯛ ꯂꯟꯗꯟꯗ ꯇꯧꯕ ꯌꯥꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯌꯥꯎ ꯍꯥꯏꯕ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯤ꯫ ꯅꯤꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯛꯂꯤꯕ ꯚꯥꯏꯀꯤꯡꯁꯤꯡꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯁꯤꯡ ꯊꯥꯗꯨꯅ
ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯤꯊꯣꯛꯇꯨꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯁꯤ ꯍꯥꯏꯔꯤ ꯔꯥꯅꯤ ꯏꯃꯥꯅ ꯍꯟꯗꯛꯇꯤ ꯃꯗꯨꯅ ꯌꯥꯔꯣꯏ ꯃꯈꯣꯏꯅ ꯍꯟꯗꯛ ꯂꯥꯛꯂꯤꯕꯁꯤ ꯂꯨꯠ ꯇꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯂꯥꯟ ꯇꯧꯕ ꯂꯥꯛꯄꯅꯤ ꯍꯣꯏ ꯅꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥꯗꯨꯁꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯄꯨꯈꯤꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯉꯛꯁꯤꯡꯗꯨꯁꯨ ꯀꯛꯊꯠꯄꯗ ꯃꯈꯣꯏꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯔꯣꯏ ꯕꯥꯏꯀꯤꯡꯁꯤꯡꯗꯤ ꯑꯁꯨꯝꯅ ꯍꯦꯛ ꯂꯃꯟ ꯈꯨꯝꯕꯅꯤ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯂꯥꯛꯂꯤꯕ ꯕꯥꯏꯀꯤꯡꯁꯤꯡꯁꯤꯒꯤ ꯂꯨꯆꯤꯡꯕ ꯈꯔ ꯂꯟꯗꯟ ꯁꯤꯇꯤꯁꯤꯗ ꯂꯥꯟꯗꯥꯕ ꯆꯪꯅꯕꯒꯤꯗꯃꯛ ꯃꯐꯝ ꯈꯔ ꯌꯦꯡꯊꯣꯛꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯅꯤꯡꯊꯧ ꯀꯥꯟꯅꯨꯅ ꯑꯣꯂꯥꯐꯇ ꯄꯥꯊꯤ ꯀꯣꯝꯊꯤꯒꯤ ꯄꯥꯛꯂꯕ ꯖꯒꯥ ꯑꯁꯤ ꯌꯦꯡꯗꯨꯅ ꯃꯁꯤꯗ ꯅꯪꯒꯤ ꯂꯥꯂꯣꯡ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯐꯨꯝ ꯃꯊꯛ ꯑꯁꯤ ꯀꯔꯝꯅ ꯐꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯥꯐꯅ ꯃꯐꯝꯁꯤꯗ ꯂꯝꯕꯤ ꯈꯔ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯂꯟꯗꯟ ꯁꯤꯇꯤꯁꯤꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨꯁꯨ ꯃꯐꯝꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯎꯕ ꯐꯪꯒꯅꯤ ꯃꯤꯑꯣꯏ ꯈꯔ ꯍꯥꯟꯅ ꯊꯥꯗꯨꯅ ꯌꯦꯡꯁꯤ ꯀꯔꯤ ꯀꯔꯤ ꯑꯍꯣꯡꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯌꯦꯡꯊꯣꯛꯅꯕ ꯊꯧꯔꯥꯡꯁꯤ ꯍꯥꯏꯔꯤ ꯅꯤꯄꯥ ꯑꯃꯅ ꯑꯣꯂꯥꯐꯇ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔꯗꯨꯒꯤ ꯂꯤꯠ ꯑꯗꯨ ꯀꯅꯥꯅ ꯇꯧꯒꯗꯧꯔꯤꯕ ꯅꯪꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯥꯐꯅ ꯅꯠꯇꯦ ꯑꯩꯅ ꯃꯤꯑꯣꯏ ꯑꯃ ꯍꯥꯟꯅꯅ ꯈꯟꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯣꯂꯥꯐꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤ ꯒ꯭ꯔꯤꯟꯂꯦꯟ ꯃꯆꯥ ꯃꯐꯝꯁꯤꯗ ꯃꯈꯣꯏꯅ ꯅꯝꯗꯅ ꯄꯣꯔꯛꯈꯤꯕ ꯂꯤꯐ ꯑꯦꯔꯤꯛꯁꯟꯕꯨꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯍꯦꯔꯜꯅ ꯂꯤꯐ ꯑꯦꯔꯤꯛꯁꯟꯗ ꯑꯩꯈꯣꯏꯅ ꯐꯨꯡꯒꯤ ꯖꯒꯥꯁꯤ ꯐꯥꯎꯗꯨꯅ ꯃꯤ ꯈꯔ ꯍꯥꯟꯅ ꯂꯝꯕꯤ ꯌꯦꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯈꯟꯕꯗ ꯅꯪꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯄ ꯇꯥꯔꯦ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯅꯪꯁꯨ ꯕꯥꯏꯀꯤꯡꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯏꯖꯠ ꯂꯩꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯂꯤꯐꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯊꯕꯛ ꯑꯁꯤ ꯏꯖꯠ ꯐꯪꯒꯗꯕ ꯊꯕꯛꯅꯤ ꯍꯥꯏꯔꯒ ꯅꯪ ꯑꯣꯏꯅꯗꯤ ꯀꯔꯤ ꯈꯟꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥ ꯑꯃꯅ ꯑꯃꯨꯛ ꯀꯔꯦꯝꯅꯗꯨꯅ ꯃꯈꯣꯏꯅ ꯈꯜꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯒ꯭ꯔꯤꯟꯂꯦꯟ ꯑꯗꯨ ꯄꯥꯠꯀꯤ ꯐꯨꯝꯗꯤ ꯑꯣꯏꯅ ꯎꯔꯕ ꯖꯥꯠꯂꯥ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯂꯤꯐ ꯃꯈꯣꯏꯅ ꯅꯪꯕꯨ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯍꯟꯒꯗꯒꯤ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤ ꯅꯠꯇꯅ ꯊꯕꯛ ꯑꯁꯤꯗ ꯅꯪ ꯈꯟꯕꯒꯤ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤꯅ ꯃꯔꯩ ꯃꯊꯪ ꯃꯊꯪ ꯌꯦꯟꯅꯔꯛꯄ ꯑꯁꯤꯗ ꯍꯦꯔꯜꯅ ꯅꯪꯒꯤ ꯈꯣꯡꯆꯠꯁꯤꯗ ꯂꯤꯐ ꯑꯩꯁꯨ ꯂꯣꯏꯅꯅ ꯌꯥꯎꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯂꯤꯐꯅ ꯍꯦꯔꯜꯗ ꯑꯩ ꯃꯐꯝꯁꯤꯗ ꯏꯆꯟꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯅꯣꯏꯅ ꯍꯥꯏꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯂꯤꯐꯀꯤ ꯀꯥꯡꯕꯨꯁꯤꯁꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯣꯏꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯍꯦꯔꯜꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯈꯔꯁꯤ ꯐꯨꯡꯒꯤ ꯖꯒꯥꯁꯤ ꯂꯝꯕꯤ ꯌꯦꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯟꯗꯟ ꯇꯝꯅ ꯁꯨꯝ ꯆꯪꯁꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯣꯞꯁꯥꯂꯥ ꯇꯝꯅ ꯆꯠꯂꯤꯕ ꯐ꯭ꯔꯦꯗꯤꯁ ꯑꯦꯔꯤꯛꯁꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁꯅ ꯁꯣꯛꯂꯕ ꯃꯃꯥꯟꯅꯕꯤꯁꯤꯒ ꯎꯃꯪꯒꯤ ꯖꯒꯥ ꯑꯃꯗ ꯄꯣꯊꯥꯗꯨꯅ ꯃꯐꯝꯁꯤꯗ ꯌꯥꯔꯦꯛꯇꯨꯅ ꯂꯩꯔꯤ ꯃꯃꯥꯟꯅꯕꯤꯁꯤꯁꯨ ꯑꯁꯣꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯍꯦꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯐ꯭ꯔꯦꯗꯤꯁꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯏꯁꯣꯔ ꯄ꯭ꯔꯤꯌꯥꯗ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯎꯒꯗꯕ ꯀꯌా ꯑꯃ ꯎꯔꯛꯈ꯭ꯔꯦ ꯑꯩꯅ ꯈꯪꯉꯤ ꯑꯗꯣꯝꯅ ꯑꯩꯒꯤ ꯏꯄꯥꯎꯁꯤ ꯇꯥꯕꯤꯔꯤ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯖꯗꯦ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯖꯒꯥ ꯑꯁꯤꯗ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯀꯔꯤ ꯇꯝꯂꯤꯕꯅꯣ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯊꯧꯅꯥꯗꯤ ꯄꯤꯅꯕꯤꯌꯨ ꯑꯩꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯒꯤ ꯕꯦꯜꯍꯂꯥꯒꯤ ꯂꯝꯕꯤ ꯑꯗꯨ ꯅꯪꯅ ꯇꯥꯛꯄꯤꯗꯨꯅ ꯂꯝꯖꯤꯡꯕꯤꯌꯨ ꯑꯗꯣꯝꯅ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯑꯩꯒꯤꯁꯨ ꯂꯝꯕꯤ ꯇꯥꯛꯄꯤꯌꯨ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁꯁꯤ ꯋꯥꯍꯩꯁꯤꯡꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯁꯣꯛꯂꯕ ꯃꯃꯥꯟꯅꯕꯤꯁꯤ ꯎꯃꯪꯁꯤꯗ ꯁꯪꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯦꯔꯜ ꯑꯃꯗꯤ ꯂꯤꯐꯅ ꯂꯨꯆꯤꯡꯗꯨꯅ ꯐꯨꯡꯒꯤ ꯖꯒꯥꯁꯤ ꯐꯥꯎꯗꯨꯅ ꯂꯟꯗꯟ ꯇꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯈꯣꯡꯆꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯕꯅ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯔꯤ ꯃꯩꯔꯥ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯤꯐꯅ ꯑꯅꯛꯄꯗ ꯏꯁꯤꯡ ꯃꯈꯣꯟꯒꯨꯝꯕ ꯈꯔ ꯇꯥꯕꯗꯒꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯈꯥꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕ ꯑꯃꯗꯤ ꯃꯐꯝꯁꯤ ꯁꯤꯡꯅꯥꯡ ꯉꯥꯛꯇ ꯍꯧꯕ ꯃꯔꯝꯅ ꯑꯅꯛꯄꯗ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯀꯔꯤꯝꯇ ꯎꯕ ꯐꯪꯅꯗ꯭ꯔꯦ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛ ꯆꯪꯉꯛꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯔꯛꯁꯤꯗꯒꯤ ꯇꯦꯟꯖꯩ ꯃꯌꯥꯝ ꯑꯃ ꯀꯥꯞꯊꯣꯔꯛꯇꯨꯅ ꯏꯪꯂꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈ꯭ꯔꯦ ꯂꯤꯐ ꯍꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯁꯤꯕ ꯅꯥꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯦ ꯍꯦꯔꯜꯅ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯃꯩꯔꯝ ꯑꯁꯤ ꯂꯥꯞꯅ ꯂꯪꯊꯣꯛꯅꯕ ꯌꯥꯊꯪ ꯄꯤꯗꯨꯅ ꯃꯍꯥꯛꯅꯁꯨ ꯃꯄꯥ ꯈꯔ ꯌꯦꯡꯗꯨꯅ ꯅꯥꯔꯛꯁꯤꯗ ꯇꯦꯟ ꯀꯥꯞꯁꯟꯗꯨꯅ ꯏꯪꯂꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯍꯥꯠꯄ ꯍꯧꯔꯛꯂꯤ ꯍꯧꯖꯤꯛ ꯏꯪꯂꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯍꯤ ꯃꯆꯥ ꯇꯣꯡꯗꯨꯅ ꯃꯈꯣꯏꯕꯨ ꯊꯠꯇꯨꯅ ꯂꯩꯔꯝꯂꯤ ꯂꯤꯐꯁꯨ ꯍꯤ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯏꯪꯂꯦꯟꯒꯤ ꯂꯥꯟꯃꯤ ꯑꯃꯗ ꯆꯣꯡꯁꯟꯗꯨꯅ ꯏꯁꯤꯡꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯐꯨꯅꯔꯤ ꯍꯦꯔꯜꯅꯁꯨ ꯇꯦꯟꯁꯤ ꯀꯥꯞꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯍꯟꯗꯨꯅ ꯆꯦꯟꯈꯤꯅꯕ ꯌꯥꯊꯪ ꯂꯣꯏꯅ ꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯦꯟꯈ꯭ꯔꯕꯁꯨ ꯁꯣꯝꯗ ꯂꯤꯐꯇꯤ ꯏꯁꯤꯡꯁꯤꯗ ꯏꯪꯂꯦꯟꯒꯤ ꯂꯥꯟꯃꯤ ꯑꯃ ꯐꯨꯅꯕꯗꯒꯤ ꯃꯍꯥꯛꯀ ꯂꯝꯕꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯗꯤ ꯍꯥꯠꯇꯣꯛꯂꯝꯂꯒ ꯃꯍꯥꯛꯁꯨ ꯍꯤꯁꯤꯗ ꯃꯀꯣꯛ ꯌꯩꯁꯟꯕꯗꯒꯤ ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯍꯧꯔꯤ ꯍꯦꯔꯜ ꯍꯣꯏꯁꯨ ꯑꯃꯝꯕꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯍꯟꯗꯨꯅ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯍꯦꯔꯜꯁꯤ ꯌꯥꯝ ꯁꯥꯎꯅ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯀꯅꯨꯠ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯁꯥꯎꯔꯞ ꯇꯧꯗꯨꯅ ꯐꯤꯡꯅ ꯂꯥꯛꯄꯁꯤ ꯎꯕꯗ ꯀꯅꯨꯠꯅ ꯀꯔꯤꯗꯤ ꯊꯦꯡꯅꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯜꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯦ ꯑꯣꯂꯥꯐꯅ ナꯀꯟꯗꯒꯤ ꯃꯤ ꯎꯁꯤꯠꯇꯅ ꯑꯩꯅ ꯈꯟꯕꯗ ꯅꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯣꯏꯒꯤ ꯒꯥꯁꯤꯡꯅ ꯁꯣꯏꯗꯅ ꯎꯔꯝꯃꯒꯅꯤ ꯍꯦꯔꯜꯅ ꯃꯈꯣꯏꯗꯨ ꯒꯥ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯅꯠꯇꯦ ꯊꯑꯣꯏꯀꯩ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯣꯂꯥꯐꯅ ꯋꯥꯐꯝꯗꯨ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯊꯥꯖꯅ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯝꯅ ꯍꯦꯔꯜꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯁꯤꯍꯧꯔꯕ ꯃꯤꯁꯤꯡꯗꯨꯗ ꯍꯪꯉꯨꯆꯨ ꯑꯗꯨꯗꯇ ꯅꯪꯁꯨ ꯊꯥꯖꯒꯅꯤ ꯃꯁꯤꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯍꯧꯒꯠꯅꯗꯨꯅ ꯁꯥꯎꯅꯒꯦ ꯇꯧꯔꯛꯄꯗꯒꯤ ꯀꯅꯨꯠꯅ ꯈꯥꯝꯗꯨꯅ ꯍꯦꯔꯜꯗ ꯅꯈꯣꯏ ꯊꯣꯡ ꯑꯗꯨ ꯌꯧꯕꯗꯤ ꯉꯝꯃꯛꯄꯔꯥ ꯍꯦꯔꯜꯅ ꯌꯧꯔꯛꯇꯦ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯈꯪꯉꯛꯇꯦ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯈꯪꯕꯒꯨꯝ ꯇꯧꯏ ꯍꯧꯖꯤꯛ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯕꯤꯡꯒꯨꯜ ꯑꯃ ꯈꯣꯡꯉꯛꯄꯁꯤ ꯇꯥꯔꯦ
ꯃꯁꯤꯗꯒꯤ ꯀꯅꯨꯠꯍꯣꯏ ꯍꯦꯔꯜꯍꯣꯏꯁꯤ ꯊꯣꯛꯇꯨꯅ ꯐꯨꯝꯗꯤꯒꯤ ꯄꯥꯛꯂꯕ ꯖꯒꯥ ꯑꯁꯤꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯏꯪꯂꯦꯟꯒꯤ ꯂꯥꯟꯃꯤ ꯑꯃ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯐꯤꯔꯥꯟ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯊꯧꯔꯛꯂꯤ ꯂꯥꯟꯃꯤꯁꯤꯅ ꯍꯧꯖꯤꯛ ꯖꯒꯥ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯃꯍꯥꯛꯀꯤ ꯐꯤꯔꯥꯟ ꯑꯁꯤ ꯌꯨꯡꯁꯟꯗꯨꯅ ꯃꯁꯤꯗꯒꯤ ꯍꯦꯟꯖꯜꯂꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯃꯨꯛ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯤꯄꯥ ꯑꯃꯅ ꯃꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯜꯅ ꯃꯁꯤ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯕꯦꯅꯔꯅꯤ ꯀꯅꯨꯠꯅ ꯑꯃꯨꯛ ꯕꯦꯅꯔꯁꯤꯅ ꯇꯥꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯗ ꯋꯥꯔꯅꯤꯡ ꯑꯃ ꯄꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯦꯟꯁꯤ ꯂꯟꯗꯟꯒꯤ ꯀꯣꯅꯨꯡꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯔꯥꯅꯤ ꯏꯃꯥꯅ ꯑꯉꯝ ꯑꯊꯧ ꯈꯔ ꯀꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯃꯨꯟꯁꯨ ꯌꯥꯎꯗꯨꯅ ꯂꯥꯂꯣꯡ ꯈꯔ ꯁꯤꯟꯅꯗꯨꯅ ꯂꯩꯔꯤ ꯔꯥꯅꯤ ꯏꯃꯥꯅ ꯂꯥꯛꯂꯤꯕ ꯕꯥꯏꯀꯤꯡꯁꯤꯡ ꯑꯗꯨ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯈꯤꯁꯅꯨ ꯃꯈꯣꯏꯅ ꯄꯟꯗꯨꯅ ꯂꯩꯔꯨꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯁꯦꯅꯥ ꯑꯃꯅ ꯃꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯔꯤ ꯍꯧꯖꯤꯛ ꯔꯥꯅꯤ ꯏꯃꯥꯅ ꯄꯤꯒꯗꯕ ꯄꯥꯎꯈꯨꯝꯁꯤ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯃꯨꯟ ꯑꯣꯏꯅ ꯍꯧꯒꯠꯇꯨꯅ ꯋꯥꯐꯝꯁꯤ ꯃꯨꯟꯗꯨꯅ ꯉꯥꯡꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯗꯨ ꯑꯩꯒꯤ ꯄ꯭ꯂꯥꯟꯅꯤ ꯑꯩꯅ ꯃꯥꯔꯁꯤꯌꯥ ꯆꯠꯇꯨꯅ ꯁ꯭ꯇ꯭ꯔꯣꯏꯅꯥꯒꯁꯨ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟꯐꯝꯁꯤꯒꯤꯗꯃꯛ ꯄ꯭ꯂꯥꯟ ꯈꯔ ꯌꯥꯠꯂꯝꯂꯕꯅꯤ ꯂꯥꯛꯂꯤꯕ ꯕꯥꯏꯀꯤꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯥꯔꯁꯤꯌꯥꯒ ꯄꯨꯟꯗꯨꯅ ꯐꯨꯝꯗꯤꯒꯤ ꯖꯒꯥ ꯑꯁꯤꯗ ꯃꯅꯤꯡ ꯃꯃꯥꯡ ꯆꯞꯇꯨꯅ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ ꯁꯦꯅꯥ ꯑꯃꯅ ꯃꯥꯔꯁꯤꯌꯥꯒꯤ ꯁ꯭ꯇ꯭ꯔꯣꯏꯅꯥꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯛꯑꯦ ꯍꯥꯏꯕꯗꯥꯏꯅꯦ ꯍꯥꯏꯔꯤ ꯑꯦꯒꯃꯨꯟꯅ ꯍꯣꯏ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯂꯥꯛꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯟꯗꯟ ꯁꯤꯇꯤꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯁꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯑꯗꯣꯝ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛ ꯒꯣꯗꯋꯤꯟꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯉꯝ ꯑꯊꯧꯁꯤꯡꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯃꯨꯟꯗ ꯂꯣꯏꯅ ꯁꯄꯣꯔꯠ ꯇꯧꯍꯟꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯔꯥꯅꯤ ꯏꯃꯥꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯦꯒꯃꯤꯟꯗꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯏꯃꯥꯅ ꯌꯥꯖꯗ꯭ꯔꯕꯁꯨ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯆꯥꯟꯁ ꯑꯁꯤ ꯅꯛꯁꯜꯂꯛꯄꯒꯤ ꯍꯔꯥꯎꯅ ꯂꯩꯖꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯈꯪꯍꯣꯡ ꯍꯣꯡꯈꯤꯗꯨꯅ ꯔꯥꯅꯤ ꯏꯃꯥꯅ ꯒꯣꯗꯋꯤꯟꯗ ꯅꯪꯅ ꯑꯉꯥꯡꯁꯤꯗ ꯁꯄꯣꯔꯠ ꯇꯧꯁꯟꯗꯨꯅ ꯂꯝꯗꯝꯁꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯍꯟꯒꯗꯣꯔꯦ ꯒꯣꯗꯋꯤꯟꯅ ꯑꯩꯅ ꯎꯕꯗꯗꯤ ꯑꯗꯨꯝꯅ ꯎꯗꯦ ꯑꯩꯗꯤ ꯇꯨꯡꯒꯤ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕ ꯃꯤꯑꯣꯏ ꯑꯃꯗ ꯁꯄꯣꯔꯠ ꯇꯧꯖꯕꯅꯤ ꯃꯍꯥꯛꯄꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯁꯤꯗ ꯄꯣꯔꯛꯅꯕ ꯍꯣꯠꯅꯕꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇꯅꯤ ꯔꯥꯅꯤ ꯏꯃꯥꯅ ꯅꯪ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯕ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯅꯈꯣꯏꯒꯤ ꯊꯧꯔꯥꯡꯁꯤꯗ ꯑꯩꯁꯨ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯈꯜꯂꯤꯕ꯭ꯔꯥ ꯒꯣꯗꯋꯤꯟꯅ ꯑꯩꯅꯗꯤ ꯑꯗꯨꯝꯅ ꯈꯟꯖꯩ ꯑꯦꯒꯃꯨꯟꯅ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯃꯇꯝꯗ ꯑꯗꯣꯝꯅ ꯍꯦꯟꯅ ꯍꯔꯥꯎꯒꯅꯤ ꯑꯗꯨꯒ ꯃꯥꯏꯊꯤꯕ ꯃꯇꯝꯗꯁꯨ ꯑꯗꯣꯝꯅ ꯍꯦꯟꯅ ꯋꯥꯒꯅꯤ ꯑꯗꯨꯅ ꯑꯗꯣꯝꯁꯨ ꯊꯧꯔꯥꯡ ꯑꯁꯤ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯩ ꯔꯥꯖꯀꯨꯃꯥꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ ꯑꯩ ꯆꯠꯆꯔꯒꯦ ꯍꯥꯏꯗꯨꯅ ꯒꯣꯗꯋꯤꯟꯁꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯔꯥꯅꯤ ꯏꯃꯥꯗꯤ ꯃꯃꯤꯠꯇ ꯃꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯌꯥꯅꯈ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯥꯏꯀꯤꯡꯁꯤꯡꯅ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯒ꯭ꯔꯤꯟꯂꯦꯟꯗꯒꯤ ꯂꯥꯛꯈꯤꯕ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯉꯥꯏꯔꯦ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯍꯧꯖꯤꯛ ꯌꯥꯝ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯍꯦꯔꯜꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯤꯐ ꯏꯔꯦꯛꯁꯟꯒꯤ ꯅꯈꯣꯏꯅ ꯄꯥꯎ ꯇꯥꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯤꯐꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯄꯥꯎ ꯑꯃꯠꯇ ꯇꯥꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯤꯐꯄꯨ ꯊꯤꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯒꯅꯤ ꯍꯥꯏꯔꯛꯂꯤ ꯍꯦꯔꯜꯅ ꯃꯗꯨ ꯌꯥꯗꯦ ꯃꯍꯥꯛꯅ ꯍꯤꯡꯉꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯨꯗ ꯃꯍꯥꯛꯁꯨ ꯆꯦꯟꯊꯣꯔꯛꯀꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯅꯈꯣꯏ ꯅꯄꯨꯟꯁꯤꯗꯨ ꯑꯔꯦꯝꯕꯗ ꯃꯥꯡꯅꯕ ꯁꯤꯟꯒꯅꯨ ꯂꯤꯐ ꯍꯣꯏꯒꯤ ꯅꯤꯄꯥ ꯑꯃꯅ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯂꯤꯐꯅ ꯇꯁꯦꯡꯅ ꯁꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝꯁꯤꯗ ꯂꯩꯕꯒꯤ ꯗꯔꯀꯥꯔ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯃꯍꯥꯛꯀꯤꯗꯃꯛ ꯂꯥꯛꯄꯅꯤ ꯅꯈꯣꯏ ꯕꯥꯏꯀꯤꯡꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯅꯠꯇꯦ ꯍꯥꯏꯔꯤ ꯍꯦꯔꯜꯁꯨ ꯅꯨꯄꯥꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯍꯦꯔꯜꯅ ꯉꯥꯛꯇꯪ ꯈꯜꯂꯒ ꯆꯨꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯒꯅꯤ ꯀꯦꯗꯦꯀꯠꯇ ꯂꯩꯍꯧꯔꯤꯕ ꯐ꯭ꯔꯦꯔꯤꯁꯀꯤꯗꯃꯛ ꯃꯌꯥꯝꯕꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯒꯦ ꯍꯦꯔꯜꯁꯨ ꯋꯥꯐꯝꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯒ꯭ꯔꯤꯟꯂꯦꯟ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯁꯤꯁꯨ ꯃꯃꯤꯠꯇ ꯃꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯐ꯭ꯔꯦꯔꯤꯁꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯐ꯭ꯔꯦꯔꯤꯁꯅ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯁꯣꯛꯂꯕ ꯃꯃꯥꯟꯅꯕꯤꯁꯤ ꯄꯨꯗꯨꯅ ꯎꯞꯁꯥꯔꯥ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯈꯨꯡꯒꯪ ꯃꯆꯥ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯁꯨꯝ ꯆꯪꯁꯤꯟꯕꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ प्रꯖꯥꯁꯤꯡ ꯑꯁꯤꯅꯁꯨ ꯏꯉꯛ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯅꯔꯤ ꯍꯧꯖꯤꯛ ꯐ꯭ꯔꯦꯔꯤꯁꯅ ꯁꯣꯛꯂꯕ ꯃꯃꯥꯟꯅꯕꯤꯁꯤ ꯃꯐꯝꯁꯤꯒꯤ ꯏꯃꯨꯡ ꯑꯃꯗ ꯄꯨꯁꯟꯗꯨꯅ ꯃꯇꯦꯡ ꯅꯤꯖꯔꯤ ꯃꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯆꯦꯟꯕ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯐ꯭ꯔꯦꯔꯤꯁꯀꯤ ꯁꯣꯛꯂꯕ ꯃꯃꯥꯟꯅꯕꯤꯁꯤ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯑꯉꯥꯡꯁꯤ ꯐ꯭ꯔꯦꯔꯤꯁꯇ ꯁꯤꯟꯅꯔꯝꯂꯒ ꯀꯥ ꯃꯆꯥ ꯑꯃꯗ ꯄꯨꯁꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯉꯁꯥꯏ ꯍꯦꯔꯜ ꯍꯣꯏꯒ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯕ ꯃꯐꯝꯁꯤꯗ ꯂꯤꯐ ꯏꯔꯦꯛꯁꯟꯁꯤ ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤ ꯃꯁꯤꯗ ꯏꯪꯂꯦꯟ ꯂꯣꯝꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯛꯇꯨꯅ ꯂꯤꯐꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯤꯐꯁꯨ ꯃꯁꯥꯁꯤ ꯌꯥꯝ ꯋꯥꯅ ꯒ꯭ꯌꯥꯟ ꯑꯁꯤ ꯇꯥꯔꯛꯂꯤ ꯃꯍꯥꯛꯅ ꯃꯃꯤꯠꯁꯤ ꯄꯥꯡꯊꯣꯔꯛꯄꯗ ꯃꯅꯥꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯇꯨ ꯂꯩꯔꯝꯕꯁꯤ ꯎꯔꯦ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯤꯐꯇ ꯆꯩꯇꯦꯛꯅ ꯁꯥꯕ ꯀ꯭ꯔꯣꯁ ꯑꯃ ꯄꯤꯗꯨꯅ ꯊꯝꯃꯝꯂꯤ ꯂꯤꯐꯅ ꯑꯉꯥꯡꯁꯤꯅ ꯄꯤꯔꯝꯂꯤꯕꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯏꯪꯂꯦꯟꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯊꯕꯥꯛꯇ ꯇꯥꯅ ꯅꯝꯃꯛꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯤꯐꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯏꯪꯂꯦꯟꯒꯤ ꯂꯥꯟꯃꯤꯁꯤ ꯍꯦꯔꯜꯅ ꯂꯤꯐꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇꯨꯅ ꯅꯤꯄꯥ ꯑꯁꯤ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯤꯐꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯍꯦꯔꯜꯁꯨ ꯍꯔꯥꯎꯗꯨꯅ ꯐꯝꯊꯔꯛꯂꯤ ꯂꯤꯐꯅ ꯑꯩꯗꯤ ꯑꯩꯁꯤ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯑꯗꯨꯕꯨ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗ꯭ꯔꯤ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯝꯕꯤꯕ ꯃꯥꯜꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯤ ꯃꯆꯥ ꯑꯃ ꯇꯣꯡꯗꯨꯅ
ꯂꯟꯗꯟ ꯁꯤꯇꯤ ꯔꯣꯝꯗ ꯁꯨꯝ ꯆꯪꯁꯜꯂꯛꯂꯤ ꯂꯤꯐꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯀꯥꯡꯕꯨꯗꯨꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯜꯅ ꯃꯈꯣꯏ 7ꯇꯤ ꯁꯤꯍꯧꯔꯕꯅꯤ 8 ꯁꯨꯒꯗꯕꯗ ꯅꯪꯕꯨꯗꯤ ꯍꯤꯡꯅ ꯐꯪꯂꯦ ꯁꯤꯈꯤꯕ ꯃꯈꯣꯏ 6ꯇꯨꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯃꯔꯨꯞ ꯎꯜꯁꯨ ꯌꯥꯎꯈ꯭ꯔꯦ ꯄꯥꯎꯁꯤ ꯇꯥꯕꯗ ꯂꯤꯐꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯦꯔꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯅꯤꯡꯊꯧ ꯀꯅꯨꯅ ꯈꯜꯍꯧꯔꯤ ꯏꯪꯂꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯗ ꯃꯈꯥꯔꯣꯝꯗꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯤꯐꯅ ꯋꯥꯐꯝꯗꯨꯗ ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤꯕ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯪꯗꯤ ꯊꯥꯖꯕ꯭ꯔꯥ ꯍꯦꯔꯜꯅ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯈꯪꯇꯣꯛꯄꯗꯤ ꯄꯥꯝꯃꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯅ ꯋꯥꯔꯤꯁꯤ ꯁꯥꯟꯅ ꯍꯤ ꯃꯆꯥꯁꯤ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯏꯪꯂꯦꯟꯂꯣꯝꯒꯤ ꯂꯥꯟꯃꯤ ꯈꯔ ꯏꯁꯤꯡ ꯃꯄꯥꯟꯁꯤꯗ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅꯤꯅ ꯍꯤꯁꯤ ꯃꯇꯥꯏꯗ ꯊꯧꯖꯤꯟꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯏꯪꯂꯦꯟꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯔꯣꯝꯒꯤ ꯃꯤ ꯁꯥꯗꯨꯅ ꯌꯥꯎꯁꯟꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤꯕꯁꯤ ꯂꯟꯗꯟꯒꯤ ꯀꯣꯅꯨꯡꯂꯣꯝꯗꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯐ꯭ꯔꯦꯗꯦꯁꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯦꯁꯁꯤ ꯂꯥꯌꯦꯡꯕꯤꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯄꯝꯗꯨꯅ ꯃꯁꯥꯁꯤ ꯋꯥꯃꯟꯕꯗꯒꯤ ꯎꯏꯊꯗꯨꯅ ꯂꯩꯔꯤ ꯅꯨꯄꯤꯁꯤꯁꯨ ꯐ꯭ꯔꯦꯗꯦꯁꯀꯤ ꯃꯃꯥꯟꯅꯕꯤꯁꯤ ꯂꯥꯌꯦꯡꯕꯤꯕ ꯂꯣꯏꯗꯨꯅ ꯐ꯭ꯔꯦꯗꯦꯁꯀꯤ ꯃꯅꯥꯛꯇ ꯑꯉꯥꯡꯁꯤ ꯂꯧꯊꯣꯛꯄ ꯂꯥꯛꯂꯤ ꯐ꯭ꯔꯦꯗꯦꯁꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯦꯔꯁꯥꯗꯨꯗꯤ ꯀꯝꯗꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯥꯌꯦꯡꯕꯤꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯇꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯔꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯐ꯭ꯔꯦꯗꯦꯁꯅꯁꯨ ꯅꯨꯄꯤꯁꯤꯗ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯐ꯭ꯔꯦꯗꯦꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯇꯨꯅ ꯅꯪꯒꯤ ꯅꯁꯥꯒꯤ ꯑꯁꯣꯛꯄꯗꯨꯁꯨ ꯌꯦꯡꯕꯤꯔꯒꯦ ꯅꯪꯒꯤ ꯇꯔꯟ ꯑꯃꯨꯛ ꯇꯥꯔꯦ ꯐ꯭ꯔꯦꯗꯦꯁꯅ ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯂꯥꯌꯦꯡꯗ꯭ꯔꯁꯨ ꯌꯥꯅꯤ ꯅꯨꯄꯤꯁꯤꯅ ꯃꯗꯨ ꯅꯪꯅ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯅꯪ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯌꯦꯡꯂꯒ ꯍꯥꯏꯒꯗꯕꯅꯤ ꯅꯇꯨꯡꯗ ꯑꯣꯟꯊꯣꯛꯎ ꯐꯨꯔꯤꯠꯇꯨ ꯇꯥꯈꯠꯂꯨ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯅ ꯐ꯭ꯔꯦꯗꯦꯁꯀꯤ ꯃꯅꯒꯟꯗ ꯇꯥꯔꯤꯕ ꯗꯥ ꯑꯁꯤ ꯌꯦꯡꯂꯒ ꯅꯪ ꯈ꯭ꯔꯤꯁꯇꯤꯌꯦꯟꯂꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯐ꯭ꯔꯦꯗꯦꯁꯅ ꯅꯠꯇꯦ ꯃꯗꯨꯒꯤ ꯗꯥ ꯑꯗꯨ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯉꯣꯟꯗ ꯅꯝꯗꯨꯅ ꯊꯝꯈꯤꯕ ꯗꯥꯛꯅꯤ ꯅꯨꯄꯤꯁꯤꯅꯁꯨ ꯐ꯭ꯔꯦꯗꯦꯁꯀꯤ ꯅꯤꯡꯒꯣꯡꯗ ꯁꯣꯛꯂꯤꯕꯁꯤ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯄꯤꯗꯨꯅ ꯅꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯑꯁꯤ ꯀꯅꯥꯅꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯐ꯭ꯔꯦꯗꯦꯁꯅ ꯅꯤꯄꯥ ꯑꯃꯅ ꯇꯧꯔꯛꯈꯤꯕꯅꯤ ꯎꯞꯁꯥꯂꯥ ꯇꯥꯕ ꯂꯝꯕꯤꯗ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯄꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯊꯟꯇ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯅꯤ ꯅꯨꯄꯤꯁꯤꯅ ꯅꯤꯄꯥ ꯑꯗꯨ ꯌꯦꯡꯕꯗ ꯋꯥꯔꯤꯌꯔ ꯃꯥꯟꯕ꯭ꯔꯥ ꯃꯃꯥꯏꯗꯁꯨ ꯗꯥꯛꯀꯨꯝꯕ ꯂꯩꯕ꯭ꯔꯥ ꯐ꯭ꯔꯦꯗꯦꯁꯅ ꯍꯣꯏ ꯅꯤꯄꯥ ꯑꯗꯨ ꯋꯥꯔꯤꯌꯔꯅꯤ ꯃꯃꯥꯏꯗꯁꯨ ꯗꯥꯛ ꯂꯩ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯋꯥꯍꯩ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯈꯪꯍꯧꯗꯅ ꯈꯨꯠ ꯍꯦꯛꯇ ꯊꯥꯔꯛꯈꯤꯕꯅꯤ ꯅꯤꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯅꯨꯄꯤꯁꯤꯅ ꯃꯍꯥꯛꯇꯤ ꯎꯞꯁꯥꯂꯥꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯝꯕꯤꯗ ꯊꯠꯇꯨꯅ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯕ ꯃꯤꯑꯣꯏꯅꯤ ꯅꯤꯄꯥ ꯑꯗꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯕꯥꯏꯀꯤꯡꯅꯤ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ ꯅꯪꯒꯤ ꯅꯇꯨꯡꯗ ꯂꯥꯛꯍꯧꯕ꯭ꯔꯥ ꯐ꯭ꯔꯦꯗꯦꯁꯅ ꯂꯥꯛꯍꯧꯗꯦ ꯃꯍꯥꯛꯇꯤ ꯑꯩꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯨꯄꯤꯁꯤ ꯃꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯅ ꯍꯧꯖꯤꯛꯃꯛ ꯅꯪ ꯎꯞꯁꯥꯂꯥꯗ ꯆꯠꯅꯕ ꯇꯧꯔꯣ ꯃꯐꯝꯗꯨꯒꯤ ꯂꯥꯏꯄꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯉꯛꯀꯅꯤ ꯐ꯭ꯔꯦꯗꯦꯁꯅ ꯑꯩꯒꯤ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯗꯤ ꯀꯔꯝꯅ ꯆꯠꯄ ꯉꯝꯒꯗꯣꯔꯤꯕꯅꯣ ꯅꯨꯄꯤꯁꯤꯅ ꯃꯍꯥꯛꯀꯤꯗꯃꯛ ꯋꯥꯒꯅꯨ ꯑꯩꯅ ꯆꯦꯛꯁꯟꯅ ꯃꯐꯝꯁꯤꯗ ꯊꯝꯕꯤꯔꯝꯒꯅꯤ ꯅꯪ ꯈꯛꯇ ꯍꯥꯟꯅ ꯎꯞꯁꯥꯂꯥ ꯌꯧꯅꯕ ꯇꯧ ꯅꯪꯒꯤ ꯁꯒꯣꯜꯁꯤꯁꯨ ꯁꯤꯗ ꯊꯝꯃꯝꯃꯨ ꯎꯞꯁꯥꯂꯥ ꯇꯥꯔꯤꯕ ꯃꯔꯨ ꯑꯣꯏꯕ ꯑꯁꯦꯡꯕ ꯂꯝꯕꯤꯁꯤꯗꯤ ꯁꯦꯞ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯈꯣꯡꯅ ꯑꯣꯏꯅ ꯎꯃꯪꯁꯤꯡꯁꯤ ꯐꯥꯎꯗꯨꯅ ꯆꯠꯈꯣ ꯅꯨꯄꯤꯁꯤꯅ ꯃꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯅ ꯋꯥꯐꯝꯁꯤꯡꯁꯤ ꯐꯣꯡꯗꯣꯛꯄꯁꯤꯗ ꯐ꯭ꯔꯦꯗꯦꯁꯅ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯑꯗꯨꯌꯥꯝ ꯄꯥꯈꯠꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛ ꯃꯗꯨ ꯍꯥꯏꯅꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯏꯜꯂꯨ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯨ ꯊꯥꯗꯣꯛꯇꯨꯅ ꯎꯞꯁꯥꯂꯥꯗ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯐ꯭ꯔꯦꯗꯦꯁꯀꯤ ꯄꯣꯠꯌꯣꯝ ꯈꯔ ꯄꯤꯔꯛꯂꯤ ꯃꯁꯤꯗꯒꯤ ꯐ꯭ꯔꯦꯗꯦꯁꯁꯨ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯃꯨꯟꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥ ꯑꯦꯊꯦꯜꯔꯦꯗꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯃꯒꯤꯗꯃꯛ ꯃꯌꯥꯝ ꯃꯃꯥꯡꯗ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯃꯨꯟꯅ ꯅꯤꯡꯊꯧ ꯑꯣꯏꯕꯁꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯏꯃꯥꯅꯗꯤ ꯌꯥꯅꯤꯡꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯁꯦꯅꯥꯄꯇꯤ ꯒꯣꯗꯋꯤꯟꯅ ꯁꯤꯟꯗꯨꯅ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯑꯦꯒꯃꯨꯟꯗ ꯁꯄꯣꯔꯠ ꯇꯧꯈꯤꯕꯗꯒꯤ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯋꯥꯁꯛ ꯂꯧꯕ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯏꯪꯂꯦꯟꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯂꯟꯗꯟꯒꯤ ꯀꯣꯅꯨꯡꯁꯤꯗ ꯊꯣꯡꯁꯤ ꯐꯥꯎꯗꯨꯅ ꯂꯥꯛꯄꯁꯤꯗ ꯍꯦꯔꯜꯒ ꯂꯤꯐꯀꯁꯨ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯁꯥꯗꯨꯅ ꯆꯪꯁꯜꯂꯛꯂꯤ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯪꯗꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯃꯌꯥꯝ ꯍꯣꯟꯖꯟꯅꯔꯤ ꯂꯤꯐꯅ ꯍꯦꯔꯜꯗ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡꯁꯤ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯃꯈꯣꯏꯒꯤꯁꯤ ꯀꯦꯝ ꯇꯧꯅꯕ ꯇꯌꯥꯔꯤ ꯇꯧꯔꯤꯕꯅꯤ ꯃꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅ ꯊꯣꯡꯁꯤ ꯐꯥꯎꯗꯨꯅ ꯑꯗꯨꯝ ꯆꯪꯁꯜꯂꯛꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯅ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯌꯥꯎꯔꯛꯇꯨꯅ ꯁꯥꯡꯂꯕ ꯊꯣꯡꯁꯤꯒꯤ ꯃꯌꯥꯏ ꯌꯧꯁꯜꯂꯛꯂꯤ ꯇꯥꯟꯖꯥꯁꯤꯗ ꯏꯪꯂꯦꯟꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯈꯥꯝꯃꯛꯇꯨꯅ ꯖꯍꯥꯖ ꯑꯃ ꯂꯥꯟꯊꯣꯛꯍꯟꯅꯕꯒꯤꯗꯃꯛ ꯊꯣꯡ ꯑꯁꯤ ꯃꯌꯥꯏ ꯊꯤꯒꯥꯡꯁꯤꯗ ꯍꯥꯏꯒꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯍꯦꯔꯜꯒ ꯂꯤꯐꯀꯁꯨ ꯊꯣꯡꯁꯤꯒꯤ ꯃꯈꯣꯡꯁꯤꯡꯁꯤ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯖꯍꯥꯖꯁꯤ ꯂꯥꯟꯊꯣꯛꯄ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯊꯣꯡ ꯑꯁꯤ ꯑꯃꯨꯛ ꯍꯥꯏꯊꯔꯛꯄꯗꯗꯤ ꯂꯤꯐꯀ ꯍꯦꯔꯜꯒꯁꯤ ꯊꯣꯡ ꯃꯈꯥ ꯑꯁꯤꯗ ꯀꯨꯝꯈꯤꯕꯗꯒꯤ ꯃꯤꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯐ꯭ꯔꯦꯗꯦꯁꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯦꯁꯅ ꯎꯃꯪꯁꯤꯡꯁꯤ ꯐꯥꯎꯗꯨꯅ ꯂꯥꯛꯂꯒ ꯎꯞꯁꯥꯂꯥ ꯍꯥꯏꯔꯤꯕ ꯂꯥꯏꯐꯝ ꯑꯁꯤ ꯌꯧꯁꯜꯂꯛꯂꯤ ꯃꯐꯝꯁꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯕꯥꯏꯀꯤꯡꯗꯁꯨ ꯊꯦꯡꯅꯈ꯭ꯔꯕ ꯔꯦꯒꯅꯔꯅ ꯑꯦꯊꯦꯜꯁꯇꯦꯟꯕꯨ ꯕꯂꯤ ꯀꯠꯅꯕꯒꯤꯗꯃꯛ ꯄꯣꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯅꯤ ꯐ꯭ꯔꯦꯗꯦꯁꯁꯨ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯂꯥꯏꯐꯝ ꯑꯁꯤ ꯌꯧꯔꯛꯄꯒꯤꯗꯃꯛ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯅ ꯑꯁꯨꯝ ꯆꯪꯁꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯉꯁꯥꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯕꯥꯏꯀꯤꯡ ꯑꯃꯒ ꯐ꯭ꯔꯦꯗꯦꯁ ꯍꯣꯏꯒ ꯐꯥꯏꯠ ꯇꯧꯈꯤꯕ ꯇꯣꯔꯦꯟ ꯃꯄꯥꯟ ꯑꯗꯨꯗ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯐ꯭ꯔꯦꯗꯦꯁꯅ ꯍꯥꯠꯇꯣꯛꯂꯝꯂꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯕꯥꯏꯀꯤꯡ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯁꯤꯕꯁꯤꯡꯁꯤ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯅꯤꯄꯥ ꯑꯁꯤꯅ
ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯉꯛꯁꯝꯗ ꯐ꯭ꯔꯦꯗꯤꯁꯅ ꯌꯦꯠꯁꯟꯗꯨꯅ ꯊꯝꯃꯝꯂꯤꯕ ꯊꯧꯔꯤꯁꯤ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯈꯔꯅꯁꯨ ꯊꯤꯖꯤꯟꯕꯗ ꯂꯥꯛꯂꯤꯕ ꯀꯥꯡꯕꯨꯁꯤ ꯑꯔꯤꯕ ꯕꯥꯏꯀꯤꯡ ꯀꯥꯡꯕꯨꯅꯤ꯫ ꯃꯐꯝꯁꯤꯗꯒꯤ ꯍꯤꯡꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯈꯣꯡꯒꯨꯟꯗꯤ ꯇꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯀꯣꯛ ꯈꯨꯝꯕ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯀꯣꯛꯈꯨꯝ ꯑꯁꯤ ꯍꯥꯏꯗꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗ ꯆꯦꯟꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨ ꯐꯪꯅꯕ ꯊꯤꯌꯨ ꯍꯥꯏꯈ꯭ꯔꯦ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ एपिसोड असे मतंग सोयदा लोइसल्ले। मखोई कांगुसिना फ्रेडिस थीबा फंगबा ngambra ngamdabra habadu makha tawa episode sing da yengminarasi। ngasiगidi mayambu amuka hana kainanaba yathang nijari।